Chief Minister Nongthombam Biren ngasi Chief Minister phongdagi Resign Toukhiba adu Manipur Meeyamgi interest toukhibani. Hojik fauba Anouba Luchingba Khanbagi Wapham Leitri haina BJP Manipur Pradesh ke President A Sharda phongdorakli. Ngasi Chief Minister Nongthombam Biren Governor Ajay Kumar Bhalada resign tobagi cherol pisuluraba matung Sanjen Thongda leiba Sharda gi quarter da pangthokpa Paumi singa unaba amada wafam asi phongroduna mahakna hai ngasi numidang wairang pung mangam khairom tarakpa duaida Chief Minister Nongthombam Biren Manipur gi Governor Ajay Kumar Bhalada resign tobagi cherol pisin khrei kumza lising aniga taratagi state asida BJP na Luchingba lengak linkraba matungda Meeyamgi damak chawkhat thorang amati Manipur gi integrity gi matangda Chief Minister Nongthombam Biren angama thakta honaraga lakhi kumja lising ani kolumdoigi me tang ahumdagi thorakhiba irang ase loisinaba amadi mahuk sagi tangdu leitaba fibamda hanjelaknaba Chief Minister Nongthombam Biren angama thakta honakhi Hojik Chief Minister Nongthombam Biren resign tawriba ase Manipur Meeyamgi damak khallaga tawbani BJP Manipur Pradesh na sutungda lakadaba thabak thoram amadi Manipur integrity gi ngakpada makhatana achoba thodang logani haina mahakna thamki amaromda Chief Minister Nongthombam Biren mahakki phongdagi resign tawkraba matung kananabu lengak asigi luchingba oina hablakadagi haina paumi singna hangba wahangi paukhum piriduna sardana makhatana hai Chief Minister Nongthombam Biren resign tawkraba matung makhataba kari khongthang paikhat kadagi haibagi matangda report amata laktre loinana Chief Minister gi resign tawbagi cherol ayaba pirakani haibagi thajaba lei haina sardana makhata ki hojiksu mahakna resign tawribasi Manipur gi interest Manipur praja singi damakta khallaga adugumba Manipur gi Chief Minister na resign tawbani aduga aikoi Bharatiya Janata Party na aikoi praja singi interest tungdala kadaba thawak thoram kayada Manipur gi adugumba integrity ngakpada achouba daita logani haidana media gi tong hojik phawbagi da aikoi Honorable Chief Minister resign tawribasi makha taba aikoi da hojik report amta leitri mak masamak aikoi Manipur gi interest ta yengaga ai resign tawrage haidana ngasi si aikoi ai samak yauna aikoi governor da adugumba magi resignation submit tawraga koi tholok